ꯑꯩꯈꯣꯏꯅ ꯑꯍꯧꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯊꯃꯣꯏ ꯀꯟꯕ ꯃꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯃꯣꯏ ꯀꯟꯕ ꯃꯤ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯦ ꯀꯟꯁꯤꯜꯂꯛꯄ ꯑꯣꯏꯗꯅꯕ ꯀꯟꯅ ꯉꯥꯛꯁꯦꯟꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯀꯟꯕ ꯑꯣꯏꯔꯒꯗꯤ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯂꯣꯏ ꯏꯖꯤꯀꯦꯜ 11:19 ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯅ ꯃꯈꯣꯏꯗ ꯊꯃꯣꯏ ꯑꯃ ꯄꯤꯒꯅꯤ ꯑꯅꯧꯕ ꯊꯃꯣꯏ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯜꯂꯕ ꯃꯇꯝꯗꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯑꯅꯧꯕ ꯊꯋꯥꯏ ꯑꯃ ꯍꯥꯞꯆꯤꯟꯕꯤꯒꯅꯤ ꯑꯔꯣꯏꯕꯒꯤꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯑꯀꯟꯕ ꯊꯃꯣꯏ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯏꯁ꯭ꯋꯔꯅ ꯁꯣꯛꯄꯗ ꯈꯪꯕ ꯊꯃꯣꯏ ꯑꯗꯣ ꯄꯤꯒꯅꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯦ ꯐꯖꯗ꯭ꯔꯥ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯁꯣꯛꯄꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯒꯅꯤ ꯅꯤꯡꯕꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗꯒꯤ ꯇꯥꯕ ꯉꯝꯅꯕꯒꯤ ꯄꯥꯝꯕꯩ ꯑꯃꯇꯪꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯥꯏꯟꯁ ꯑꯁꯦ ꯉꯝꯂꯤꯕ ꯃꯈꯩ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯊꯝꯕ ꯑꯁꯤꯅꯤ ꯄꯣꯜꯅ ꯄꯥꯈꯣꯟ ꯆꯠꯄꯒꯤ 23:13 ꯍꯥꯏ ꯑꯁꯨꯝꯅ ꯍꯥꯏ ꯏꯁ꯭ꯋꯔꯗ ꯑꯃꯗꯤ ꯃꯤꯁꯤꯡꯗ ꯋꯥꯔꯧꯕ ꯂꯩꯇꯕ ꯊꯃꯣꯏ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏꯗ ꯌꯥꯝꯅ ꯋꯥꯕ ꯑꯣꯏ ꯃꯁꯤꯃꯛ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯈꯤ ꯃꯇꯝ ꯑꯃꯗ ꯑꯁꯨꯝꯅ ꯊꯣꯛꯈꯤ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯃꯤ ꯈꯔ ꯑꯩꯅ ꯄ꯭ꯔꯤꯆꯤꯡ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯔꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩ ꯊꯣꯛꯅꯤꯡꯂꯝꯃꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯆꯝꯊꯣꯛꯅꯤꯡꯕ ꯑꯗꯣ ꯎꯕꯗ ꯑꯩꯅ ꯌꯥꯅꯤꯡꯕ ꯐꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯁꯣꯛꯄꯤꯗꯨꯅ ꯃꯁꯤꯒꯤ ꯅꯈꯣꯏꯒꯤ ꯅꯔꯥꯜ ꯅꯠꯇꯦ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯑꯩ ꯑꯗꯨꯝ ꯐꯅꯕ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯅ ꯏꯟꯁꯤꯜꯂꯛꯈꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯄ꯭ꯔꯤꯆꯤꯡ ꯇꯧꯕꯗ ꯌꯥꯝꯅ ꯂꯨꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯃꯤꯁꯤꯡ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯣꯛꯍꯟꯕꯤꯅꯕ ꯑꯁꯦ ꯇꯁꯦꯡꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯃꯤꯕꯨ ꯌꯥꯝꯅ ꯋꯥꯍꯟꯗꯨꯅ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯍꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯣꯡꯖꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯃꯁꯦ ꯇꯧꯔꯒꯗꯤ ꯃꯤꯉꯣꯟꯗ ꯀꯔꯤ ꯐꯥꯎꯈꯤꯅꯤ ꯍꯥꯏꯕ ꯑꯁꯦ ꯌꯥꯝꯅ ꯈꯟꯊꯕ ꯉꯝꯕ ꯑꯃ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯒ ꯑꯃꯒ ꯊꯧꯖꯥꯜ ꯌꯥꯝꯅ ꯂꯩꯅꯕ ꯄꯤꯅꯕ ꯑꯣꯏꯒꯗꯕꯅꯤ ꯏꯁ꯭ꯋꯔꯅ ꯑꯗꯨꯒꯨꯝꯕ ꯃꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯈꯣꯏꯗ ꯊꯃꯣꯏ ꯁꯣꯛꯄ ꯑꯣꯏꯍꯟꯒꯗꯕ ꯑꯗꯣ ꯎꯍꯟꯕꯤꯕ ꯃꯇꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯇꯧꯈꯤꯕ ꯑꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯁꯣꯛꯍꯟꯕ ꯑꯣꯏꯔꯒꯗꯤ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯀꯥꯏꯅ ꯌꯥꯝꯅ ꯇꯣꯟꯊꯖꯗꯨꯅ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯃꯁꯤꯗꯤ ꯅꯪꯒꯤ ꯀꯣꯟꯁꯦꯟꯁ ꯑꯗꯣ ꯏꯁ꯭ꯋꯔ ꯑꯃꯗꯤ ꯃꯤꯒꯤ ꯋꯥꯔꯧꯕ ꯂꯩꯕ ꯑꯗꯨꯅ ꯃꯣꯠꯁꯤꯟꯍꯟꯗꯅꯕꯅꯤ ꯃꯁꯤ ꯑꯐꯕ ꯅꯠꯇ꯭ꯔꯅꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯕ ꯃꯦꯊ꯭ꯌꯨ 11:1 ꯋꯥꯍꯩ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯑꯃꯗꯒꯤ ꯁꯦꯠꯇꯠꯂꯒ ꯑꯩꯒꯤ ꯋꯦꯂꯦꯠꯇ ꯍꯥꯞꯇꯨꯅ ꯗꯔꯀꯥꯔ ꯍꯦꯛ ꯂꯩꯕ ꯃꯇꯝꯗ ꯄꯥꯅꯅꯕ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯝꯅ ꯀꯌꯥꯔꯛ ꯋꯥꯁꯛꯂꯝꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯁꯣꯛꯍꯜꯂꯔꯣꯏ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯣꯛꯍꯟꯒꯗꯕꯒꯤ ꯍꯣꯠꯅꯕ ꯑꯗꯨ ꯂꯩꯔꯤ ꯑꯩ ꯀꯅꯥ ꯑꯃꯠꯇ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯀꯅꯥ ꯑꯃꯠꯇ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯅ ꯃꯨꯛꯇꯨꯅ ꯂꯩꯕ ꯑꯁꯦ ꯏꯁ꯭ꯋꯔ ꯈꯪꯗ꯭ꯔꯤꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯐꯩ ꯀꯥꯏꯅꯒ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯃꯗꯤ ꯏꯁ꯭ꯋꯔꯅ ꯉꯥꯡꯕ ꯇꯥꯅꯅꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯣꯛꯂꯛꯄꯗ ꯈꯪꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯗꯤ ꯌꯥꯝꯅ ꯑꯄꯟꯕ ꯑꯃ ꯑꯣꯏꯍꯜꯂꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯀꯧꯔꯤꯕ ꯑꯁꯦ ꯅꯁꯥꯅ ꯅꯁꯥꯒꯤꯗꯃꯛ ꯌꯦꯡꯁꯤꯟꯖꯅꯕ ꯅꯠꯇꯦ ꯃꯗꯨ ꯃꯍꯥꯛꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯄꯥꯝꯃꯤ ꯅꯪꯅ ꯏꯁ꯭ꯋꯔ ꯑꯩꯅ ꯅꯨꯡꯁꯤꯕꯗ ꯆꯠꯄ ꯃꯇꯝꯗ ꯑꯋꯥꯕ ꯊꯦꯡꯅꯔꯕꯁꯨ ꯑꯩ ꯌꯥꯔꯤ ꯃꯔꯝꯗꯤ ꯅꯪꯗꯤ ꯑꯩꯕꯨ ꯐꯍꯟꯕꯤꯕ ꯏꯁ꯭ꯋꯔꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯃꯣꯏ ꯁꯣꯛꯄ ꯀꯌꯥ ꯊꯦꯡꯅꯔꯒꯁꯨ ꯅꯍꯥꯛꯅ ꯑꯩꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯒꯠꯍꯟꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ ꯏꯁ꯭ꯋꯔꯅ ꯑꯁꯨꯝꯅ ꯍꯥꯏ ꯄꯣꯠꯂꯨꯝ ꯄꯨꯔꯤꯕ ꯑꯃꯗꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯤꯕ ꯁꯥ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯎ
ꯃꯈꯣꯏꯗ ꯄꯣꯊꯥꯕ ꯄꯤꯕꯤꯒꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯑꯐꯥ ꯑꯄꯨꯟ ꯊꯥꯗꯣꯛꯄꯤꯗꯨꯅ ꯊꯋꯥꯏꯕꯨ ꯇꯒꯠ ꯇꯒꯠ ꯇꯦꯛꯈꯠꯍꯟꯒꯅꯤ꯫ ꯑꯩꯒꯤ ꯄꯣꯠꯄꯨ ꯑꯁꯦ ꯅꯀꯣꯛꯊꯛꯇ ꯄꯨꯖꯧ ꯑꯃꯗꯤ ꯑꯩꯒꯤ ꯏꯇꯧ ꯇꯝꯖꯧ, ꯃꯔꯝꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯏꯪ ꯇꯞꯄꯤ, ꯆꯤꯡ ꯂꯦꯝꯃꯤ꯫ ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯊꯋꯥꯏꯗ ꯄꯣꯊꯥꯕ ꯐꯪꯖꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯣꯠꯄꯨꯗꯤ ꯌꯥꯡꯏ, ꯐꯩ꯫ ꯃꯌꯥꯝ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ, ꯃꯈꯥ ꯇꯥꯖꯔꯛꯀꯦ꯫ ꯃꯁꯤꯗꯤ ꯇꯝꯊꯤꯗꯦ, ꯋꯥꯗꯦ, ꯄꯣꯠꯂꯨꯝ ꯂꯨꯝꯗꯦ, ꯃꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯊꯧꯖꯥꯜꯒꯤ ꯑꯣꯏꯕ ꯄꯣꯠꯄꯨꯅꯤ꯫ ꯑꯩ ꯃꯌꯥꯝꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ꯫ ꯅꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯕꯗ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯑꯣꯏꯔꯕ꯭ꯔꯥ? ꯅꯈꯣꯏ ꯃꯤꯕꯨ ꯊꯨꯅ ꯉꯥꯛꯄꯤꯕ ꯉꯝꯕ ꯑꯗꯨꯒ ꯋꯥꯔꯧꯕ ꯍꯩꯇꯕ ꯃꯤꯁꯤꯡ ꯑꯣꯏꯔꯕ꯭ꯔꯥ? ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯏꯁꯥꯅ ꯏꯁꯥ ꯏꯊꯟꯇꯗ ꯋꯥꯍꯪ ꯍꯪꯖꯕ ꯑꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯄꯦꯜꯍꯟꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯒꯗꯤ ꯅꯪꯅ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯁꯨꯕ ꯗꯔꯀꯥꯔ ꯂꯩꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩ ꯄꯦꯟꯅꯕꯒꯤꯗꯃꯛ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯋꯥꯍꯟꯕꯇ ꯅꯠꯇꯅ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯒꯤꯗꯃꯛ ꯄꯦꯟꯅꯅꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯤ, ꯀꯔꯤ ꯇꯧꯔꯤ, ꯑꯩꯁꯦ ꯐꯠꯇꯦ ꯍꯥꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯡ ꯑꯁꯦ ꯊꯥꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ꯫ ꯉꯁꯤ ꯃꯌꯥꯝꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯤꯌꯨ, ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯤ ꯑꯩ ꯏꯁꯥꯕꯨ ꯁꯦꯡꯇꯣꯛ ꯅꯥꯟꯊꯣꯛꯇꯨꯅ ꯁꯦꯝꯒꯠꯆꯅꯕ ꯃꯇꯝꯅꯤ, ꯑꯗꯨꯅ ꯏꯁ꯭ꯋꯔꯒ ꯑꯩꯒ ꯂꯣꯏꯅꯅꯕ ꯃꯇꯝ ꯀꯥꯏꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕꯒꯤꯗꯃꯛ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯀꯅꯥꯒꯨꯝꯕꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕꯒꯤꯗꯃꯛ ꯍꯤꯡꯂꯤꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯦ ꯀꯅꯥ ꯀꯅꯥ ꯈꯪꯕꯤꯕꯒꯦ? ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯃꯒꯤ ꯁꯦꯕꯥ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ, ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯊꯕꯛ ꯃꯌꯥꯝ ꯑꯗꯣ ꯃꯆꯥ ꯅꯥꯏꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯧꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯣ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯧ, ꯃꯉꯣꯟꯗ ꯃꯇꯝ ꯀꯥꯏꯊꯣꯛꯎ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯁꯨ ꯑꯩꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯍꯨꯏꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯕ ꯅꯠꯇꯅ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯅꯗꯦ꯫ ꯑꯩꯅ ꯋꯥꯔꯤ ꯀꯅꯥ ꯑꯃꯠꯇꯒ ꯁꯥꯟꯅꯗ꯭ꯔꯤꯉꯩ ꯑꯃꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯉꯩꯗ ꯏꯁ꯭ꯋꯔꯗ ꯃꯇꯝ ꯍꯥꯟꯅ ꯄꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯅ ꯑꯩꯕꯨ ꯁꯦꯝꯕꯤꯔꯤꯕ ꯏꯁ꯭ꯋꯔ ꯃꯍꯥꯛꯀꯤ ꯃꯆꯠ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯗ ꯆꯥꯎꯈꯠꯍꯜꯂꯤꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯃꯦꯟ꯫ ꯑꯩꯅ ꯑꯍꯥꯟꯕ ꯏꯁ꯭ꯋꯔꯒ ꯑꯌꯨꯛꯇ ꯂꯣꯏꯅꯅꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯍꯧꯒꯠꯂꯛꯄꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯌꯥꯝꯅ ꯇꯧꯔꯛꯈꯤ꯫ ꯏꯃꯥ, ꯅꯪ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯁꯤꯒꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯑꯗꯨꯝ ꯆꯪꯗꯣꯏꯔꯥ? ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠꯀ ꯑꯃꯠꯇ ꯁꯦꯝꯕꯤꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯁꯤꯒꯤ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯈꯩ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ, ꯑꯐꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯦ ꯊꯥꯖꯧ ꯍꯥꯏꯅ ꯃꯈꯣꯏꯗ ꯈꯨꯝꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯃꯗꯣ ꯈꯪꯂꯛꯄꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯇꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯣꯏꯅ ꯏꯃꯥ, ꯅꯪꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯗꯨꯗ ꯇꯤꯡꯗꯨꯅ ꯅꯠꯇ꯭ꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯒꯗꯤ ꯃꯗꯨꯅ ꯅꯪꯕꯨ ꯏꯁ꯭ꯋꯔꯒꯨꯝꯅ ꯏꯪ ꯇꯞꯄ ꯑꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯖꯤꯁꯨꯅ ꯍꯥꯏ, ꯊꯕꯛ ꯋꯥꯅ ꯁꯨꯔꯤꯕ ꯁꯥ ꯑꯃꯗꯤ ꯄꯣꯠꯂꯨꯝ ꯄꯨꯔꯤꯕ ꯁꯥ, ꯑꯩꯉꯣꯟꯗ ꯂꯥꯛꯎ, ꯑꯩꯅ ꯅꯈꯣꯏꯗ ꯏꯪꯊꯕ ꯄꯤꯒꯅꯤ꯫ ꯑꯃꯦꯟ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯃꯍꯥꯛꯅ ꯁꯣꯛꯄꯤꯕꯗ ꯈꯪꯕ ꯉꯝꯕ ꯊꯃꯣꯏ ꯑꯃ ꯄꯤꯕꯤꯕ ꯑꯁꯦ ꯏꯁ꯭ꯋꯔꯒꯤ ꯑꯆꯧꯕ ꯊꯧꯖꯥꯜꯅꯤ꯫ ꯏꯁ꯭ꯋꯔꯅ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯑꯐꯕꯗ ꯍꯣꯡꯍꯟꯕꯤꯔꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯉꯛꯄ ꯊꯕꯛꯅꯤ꯫ ꯑꯩꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯦ ꯂꯣꯏꯁꯤꯟꯖꯗ꯭ꯔꯤꯉꯩꯗ ꯑꯇꯣꯞꯄ ꯊꯃꯣꯏ ꯃꯈꯜ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯍꯧꯒꯦ꯫ ꯑꯩꯅ ꯊꯥꯖꯕ ꯂꯩꯕ, ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯕ ꯊꯃꯣꯏꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦ꯫ ꯃꯁꯤ ꯑꯣꯏꯅꯕ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯒꯗꯕ ꯑꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯅꯠꯇ꯭ꯔꯒ ꯃꯤꯁꯛ ꯑꯃꯠꯇꯗ ꯊꯥꯖꯕ ꯊꯝꯗꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯗ,
ꯑꯃꯠꯇꯗ ꯊꯝꯃꯣꯏꯗꯕꯅꯤ꯫ ꯕꯥꯏꯕꯜꯅ ꯑꯁꯨꯝꯅ ꯍꯥꯏ, ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯊꯥꯖꯕ ꯊꯝꯒꯅꯨ, ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯥꯖꯕ ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯗꯨ ꯈꯛꯇꯗ ꯊꯝꯒꯗꯕꯅꯤ꯫ ꯃꯥꯒꯤ ꯃꯄꯥꯜꯗꯒꯤ ꯀꯜꯂꯕ ꯄꯜꯂꯣꯟ ꯈꯔ ꯊꯨꯒꯥꯏꯕ ꯉꯝꯒꯅꯤ꯫ ꯅꯪ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒ ꯆꯥꯡꯗꯝꯅꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯣꯏꯒꯦ ꯍꯥꯏꯅ ꯍꯣꯠꯅꯕꯒꯤꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ, ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯗꯔꯀꯥꯔꯁꯨ ꯂꯩꯇꯦ꯫ ꯑꯩꯗꯤ ꯑꯩ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯅꯤꯡꯈꯥ ꯇꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯑꯩ ꯑꯣꯏꯕꯗ ꯊꯥꯖꯕ ꯊꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯩꯁꯦ ꯈ꯭ꯔꯤꯁꯇꯗ ꯀꯅꯥ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤꯗ ꯑꯆꯦꯠꯄ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯊꯥꯖꯕ ꯑꯗꯨ ꯂꯩ꯫ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯗ ꯊꯥꯖꯕ ꯊꯝꯗꯦ꯫ ꯑꯩꯁꯦ ꯌꯥꯝꯅ ꯍꯟꯊꯕ ꯒ꯭ꯔꯦꯗꯇ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯛꯏ, ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯉꯝꯅꯗ꯭ꯔꯕ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯈꯪꯅꯔꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯦ ꯐꯖꯅ ꯇꯧꯖꯔꯤ꯫ ꯃꯁꯤꯗꯤ ꯀꯣꯛꯀꯤ ꯑꯣꯏꯕ ꯍꯩꯁꯤꯡꯕ ꯑꯗꯨꯅ ꯅꯠꯇꯦ꯫ ꯑꯩꯅ ꯑꯃꯨꯛ ꯐꯪꯕ ꯗꯤꯒ꯭ꯔꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯂꯝꯕꯤꯅꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯈ꯭ꯔꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯄ ꯑꯁꯤꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯗꯒꯤ ꯗꯤꯒ꯭ꯔꯤ ꯀꯌꯥ ꯑꯃ ꯐꯪꯖꯩ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯅ ꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯦ ꯄꯥꯕ ꯃꯇꯝꯗ, ꯍꯩꯁ, ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯁꯨꯡꯈꯪ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯈꯪꯉꯤꯅ ꯍꯥꯏꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯝꯖꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯀꯣꯛꯀꯤ ꯑꯣꯏꯕ ꯃꯍꯩ ꯃꯁꯤꯡ ꯑꯗꯨꯗꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯏꯁ꯭ꯋꯔꯗꯒꯤꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯅꯅꯕ ꯅꯪꯕꯨ ꯁꯦꯝꯒꯠꯄꯤꯔꯤꯕ ꯏꯁ꯭ꯋꯔꯅꯤ꯫ ꯃꯁꯤꯗꯤ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕ ꯑꯁꯤꯗ ꯃꯈꯥ ꯄꯣꯟꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯈꯥ ꯄꯣꯜꯂꯤ꯫ ꯍꯣꯏ, ꯅꯪ ꯃꯍꯩ ꯃꯁꯤꯡ ꯐꯖꯅ ꯍꯩꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯕꯗ ꯀꯥꯟꯅꯕ ꯄꯣꯠꯂꯝ ꯀꯌꯥ, ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯐꯪꯂꯝꯕꯗꯤ ꯌꯥꯏ, ꯃꯗꯨꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯩꯁꯤꯡꯕ ꯑꯗꯨꯒꯤ ꯃꯈꯥꯗꯤ ꯄꯣꯟꯒꯅꯨ, ꯃꯔꯝꯗꯤ ꯅꯪꯅ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕ ꯊꯝꯕ ꯑꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯄꯥꯡꯒꯜ ꯑꯃꯗꯤ ꯊꯥꯎ ꯅꯣꯏꯕꯤꯕ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯟꯐꯤꯗꯦꯟꯁ ꯑꯣꯏꯕ ꯗꯔꯀꯥꯔ ꯂꯩ꯫ ꯏꯁ꯭ꯋꯔꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯈꯤ, ꯖꯣꯏꯁ, ꯅꯪꯅ ꯄꯨꯜꯄꯤꯠꯇ ꯂꯩꯔꯤꯉꯩꯗ ꯅꯪꯒꯤ ꯊꯥꯖꯕ, ꯀꯣꯟꯐꯤꯗꯦꯟꯁ ꯃꯥꯡꯍꯟꯒꯅꯨ, ꯃꯔꯝꯗꯤ ꯃꯗꯣ ꯃꯥꯡꯂꯒꯗꯤ ꯃꯗꯨꯒꯤ ꯃꯤꯇꯤꯡ ꯑꯗꯣ ꯂꯥꯏꯐꯠꯇꯕꯗ ꯄꯤꯔꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯖꯣꯁꯨꯋꯥꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩ, ꯅꯪꯅ ꯇꯧꯒꯗꯕꯗꯤ ꯊꯧꯅꯥ ꯐꯧ, ꯄꯥꯡꯒꯜ ꯀꯜꯂꯨ, ꯅꯤꯡꯍꯟꯅꯒꯅꯨ ꯑꯃꯗꯤ ꯊꯥꯖꯧ, ꯃꯔꯝꯗꯤ ꯑꯩꯅ ꯃꯣꯖꯦꯁꯇ ꯂꯣꯏꯅꯈꯤꯕꯒꯨꯝ ꯅꯪꯉꯣꯟꯗꯁꯨ ꯂꯣꯏꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯣꯖꯦꯁꯀꯨꯝꯅ ꯅꯪꯁꯨ ꯑꯣꯏꯌꯨ ꯍꯥꯏꯈꯤꯗꯦ, ꯑꯗꯨꯒ ꯕꯥꯏꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏ, ꯀꯤꯒꯅꯨ, ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯒ ꯂꯣꯏꯅꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯦ ꯊꯥꯖꯕ ꯑꯗꯣ ꯅꯈꯣꯏꯗ ꯐꯥꯎꯕ ꯑꯣꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯊꯥꯖꯧ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯍꯤꯡꯂꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯊꯥꯖꯒꯅꯤ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯑꯁꯦ ꯂꯦꯞꯀꯗꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯨꯗ ꯌꯥꯁꯤꯟꯅꯖꯗꯨꯅ ꯅꯪꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯑꯗꯨꯗ ꯆꯪꯁꯤꯟꯖꯔꯒꯗꯤ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯗꯨꯗ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯀꯤꯕ ꯐꯥꯎꯕ ꯑꯁꯦ ꯂꯣꯏꯅ ꯐꯥꯎꯅꯔꯤꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯑꯀꯤꯕ ꯑꯗꯨꯗ ꯊꯧꯅꯥꯒꯤ ꯃꯇꯦꯡꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯐꯕ ꯍꯥꯏꯕ ꯑꯁꯦ ꯀꯔꯤꯅꯣ? ꯃꯁꯤꯗꯤ ꯑꯀꯤꯕꯗꯤ ꯐꯥꯎꯔꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯦ ꯑꯃ ꯑꯣꯏꯒꯦꯔꯥ ꯇꯧꯒꯅꯤ, ꯏꯁ꯭ꯋꯔꯅ ꯃꯁꯦ ꯑꯩꯉꯣꯟꯗ ꯇꯧꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯁꯦ ꯑꯩꯅ ꯊꯥꯖꯩ, ꯑꯗꯨꯅ ꯑꯩ ꯃꯁꯦ ꯁꯨꯛꯇꯧ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯦꯞꯄ ꯑꯗꯨꯕꯨꯅꯤ꯫ ꯑꯃꯦꯟ꯫ ꯃꯤ ꯑꯇꯩꯁꯤꯡꯒ ꯆꯥꯡꯗꯝꯅꯕ ꯇꯣꯛꯎ꯫ ꯑꯣ, ꯅꯪꯗꯤ ꯃꯁꯤ ꯇꯧꯕ ꯉꯝꯈ꯭ꯔꯦ, ꯑꯩꯗꯤ ꯉꯝꯗꯦ, ꯅꯪꯗꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯊꯕꯛ ꯐꯪꯈ꯭ꯔꯦ, ꯑꯩꯗꯤ ꯐꯪꯗꯦ ꯍꯥꯏꯅ ꯇꯧꯕ ꯑꯁꯦ ꯇꯣꯛꯊꯣꯛꯎ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯏꯁ꯭ꯋꯔꯅ ꯑꯇꯣꯞꯄꯗ ꯄꯤꯕꯤꯔꯤꯕ ꯈꯨꯗꯣꯜꯁꯤꯡ ꯑꯗꯣ ꯎꯔꯒ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯕ ꯉꯝꯂꯣꯏ꯫ ꯅꯪꯁꯦ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯃꯃꯜ ꯌꯥꯝꯅ ꯂꯩꯕ ꯑꯃꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛꯇ ꯑꯆꯧꯕ ꯊꯧꯔꯥꯡ ꯑꯃ ꯂꯥꯡꯕꯤꯔꯤ, ꯑꯗꯨꯅ ꯅꯪꯅ ꯃꯤ ꯑꯃꯒ ꯃꯥꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯅꯪꯒꯤ ꯈꯣꯡꯆꯠ ꯑꯗꯣ ꯏꯪꯊꯅ ꯆꯠꯂꯨ꯫ ꯑꯃꯦꯟ꯫ ꯅꯈꯣꯏ ꯀꯅꯥ ꯃꯥꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯅꯪꯒꯤ ꯈꯣꯡꯆꯠ ꯑꯗꯣ ꯏꯪꯊꯅ ꯆꯠꯂꯨ꯫ ꯑꯃꯦꯟ꯫ ꯅꯈꯣꯏ ꯀꯅꯥ
ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯇꯥꯡꯗ ꯇꯤꯆꯤꯡ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯕꯤꯕꯒꯦ? ꯅꯪꯅ ꯄꯥꯝꯗꯕ ꯂꯝꯕꯤ ꯑꯃ ꯅꯪꯅ ꯊꯦꯡꯅꯔꯕ ꯑꯗꯨꯕꯨ ꯄꯥꯝꯗ꯭ꯔꯤꯕ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛꯅꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇꯗꯤ ꯇꯧꯕ ꯉꯝꯗꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤꯃꯛ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯏꯪꯊꯕ ꯂꯩꯍꯜꯂꯨ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯃꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨꯒꯨꯝꯕ ꯆꯃꯝꯅꯕꯁꯤꯡ ꯑꯗꯣ ꯅꯈꯣꯏꯅꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗꯗꯤ ꯄꯥꯟꯗꯨꯅ ꯆꯠꯂꯤ꯫ ꯅꯉꯣꯟꯗ ꯊꯥꯖꯕ ꯂꯩꯍꯟꯕ ꯗꯔꯀꯥꯔ ꯂꯩ꯫ ꯊꯥꯒꯠ ꯏꯁꯩ kuntaret:3 ꯑꯁꯨꯝꯅ ꯍꯥꯏ, ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯣ ꯆꯨꯝꯍꯜꯂꯨ, ꯊꯥꯖꯕꯒꯤ ꯊꯃꯣꯏ ꯑꯣꯏꯍꯜꯂꯨ꯫ ꯑꯩ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕ ꯑꯃꯅꯤ꯫ ꯑꯩꯅ ꯑꯔꯥꯟꯕ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯈꯪꯏ, ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯥꯡꯕ ꯈꯣꯡꯆꯠ ꯑꯃꯁꯨ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯩꯅ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯉꯥꯛꯄꯤ ꯍꯥꯏꯕ ꯑꯁꯤꯗ ꯊꯥꯖꯕ ꯑꯁꯤꯅ ꯑꯩꯅ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯍꯟꯒꯅꯤ꯫ ꯊꯥꯒꯠ ꯏꯁꯩꯒꯤ ꯄꯟꯗꯨꯞ 23 ꯄꯗ 3 ꯃꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏ, ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯁꯪ ꯁꯥꯒꯠꯂꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯤꯕ ꯂꯩꯔꯣꯏ꯫ ꯑꯩꯒꯤ ꯏꯊꯛꯇ ꯂꯥꯟ ꯍꯧꯔꯛꯂꯕꯁꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯃꯈꯥꯗ, ꯑꯩꯅ ꯖꯦꯍꯣꯕꯥꯗ ꯍꯤꯔꯝ ꯑꯃꯈꯛ ꯅꯤꯖꯩ, ꯑꯩꯅ ꯃꯗꯣ ꯊꯤꯖꯒꯅꯤ꯫ ꯑꯩꯅ ꯖꯦꯍꯣꯕꯥꯒꯤ ꯅꯤꯡꯊꯤꯖꯕ ꯌꯦꯡꯖꯅꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯤꯡꯅꯁꯪꯗ ꯙ꯭ꯌꯥꯟ ꯇꯧꯖꯅꯕ ꯑꯩꯅ ꯖꯦꯍꯣꯕꯥꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯖꯕ ꯑꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯋꯥ ꯑꯅꯥꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯂꯩꯐꯝꯗ ꯂꯣꯠꯄꯤꯒꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯐꯤꯌꯨꯝꯒꯤ ꯑꯔꯣꯟꯕ ꯃꯐꯝꯗ ꯂꯣꯠꯄꯤꯒꯅꯤ꯫ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯡꯒꯠꯄꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯑꯩꯒꯤ ꯀꯣꯛ ꯊꯥꯡꯒꯠꯄꯤꯒꯅꯤ꯫ ꯀꯔꯝꯕ ꯀꯥꯟꯗꯅꯣ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯊꯥꯡꯒꯠꯀꯗꯧꯔꯤꯕ ꯑꯁꯦ? ꯄꯗ 4 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯕ ꯃꯇꯝ ꯑꯗꯨꯗꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗꯅꯤ꯫ ꯑꯩꯅ ꯈꯧꯔꯥꯡꯖꯕ ꯑꯗꯨꯗꯤ ꯏꯁ꯭ꯋꯔꯕꯨ ꯊꯤꯖꯕ ꯑꯁꯤꯅꯤ, ꯃꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯗ ꯑꯗꯨꯝ ꯂꯩꯗꯨꯅ ꯃꯥꯒꯤ ꯐꯖꯕꯁꯤꯡ ꯑꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯎꯕ ꯐꯪꯅꯕꯅꯤ꯫ ꯑꯩꯅ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯌꯥꯎꯗꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯌꯥꯎꯗꯅꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯦꯜꯍꯟꯕꯗꯤ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯑꯗꯣ ꯇꯧꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯒꯠꯆꯒꯗꯕꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯕꯤꯌꯨ, ꯑꯩ ꯊꯥꯖꯒꯅꯤ꯫ ꯕꯥꯏꯕꯜꯅ ꯃꯈꯜ ꯀꯌꯥꯒꯤ ꯊꯥꯖꯕꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯒꯗꯕꯗꯤ ꯉꯥꯛꯄꯤꯕ ꯍꯩꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯍꯩꯕ ꯊꯃꯣꯏ ꯑꯃ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯅꯕꯅꯤ꯫ ꯃꯁꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ ꯑꯁꯦ ꯏꯁ꯭ꯋꯔ ꯊꯥꯖꯕꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ꯫ ꯑꯩꯅ ꯊꯥꯖꯕꯗꯤ ꯃꯁꯤ ꯕꯥꯏꯕꯜꯗ ꯌꯥꯝꯅ ꯏꯔꯝꯕꯒꯤ ꯅꯠꯇꯦ, ꯍꯥꯏꯕꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯅꯕ, ꯁꯥꯎꯅꯤꯡꯍꯟꯅꯕ, ꯈꯠꯅ ꯆꯩꯅꯅꯤꯡꯅꯕ ꯑꯃꯗꯤ ꯃꯂꯣꯝ ꯊꯝꯅꯕ ꯑꯣꯏꯅꯅꯕ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯍꯣꯠꯅꯗꯨꯅꯇ ꯂꯩ꯫ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤ ꯎꯄꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤ ꯍꯩꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯍꯩꯕ ꯊꯃꯣꯏ ꯑꯃ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯈꯛꯇꯗꯅꯤ꯫ ꯌꯥꯝꯅ ꯁꯥꯎꯒꯟꯕ, ꯑꯅꯤ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯌꯥꯗꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯀꯌꯥ ꯑꯃꯁꯨ ꯂꯩ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯆꯠ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯐꯥꯎꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯁꯤꯡ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯅꯕ ꯑꯗꯨꯅ ꯃꯁꯤ ꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯣ ꯃꯋꯥ ꯂꯧꯔꯨꯅꯨ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕꯁꯤꯡ ꯑꯗꯣ ꯑꯣꯏꯅ ꯑꯗꯨꯝ ꯇꯧ꯫ ꯀꯅꯥꯒꯨꯝꯕꯅ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯍꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯑꯁꯥꯎꯕ, ꯋꯥꯔꯧꯕ ꯂꯩꯔꯛꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ, ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯋꯥꯔꯤ ꯁꯥꯅꯕ ꯇꯣꯛꯎ꯫ ꯀꯔꯤ ꯇꯧꯕꯒꯤ ꯋꯥꯔꯤ ꯁꯥꯕ ꯇꯣꯛꯇꯣꯏꯅꯣ ꯈꯪꯕꯤꯕ꯭ꯔꯥ ꯃꯌꯥꯝ? ꯅꯪꯅ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯋꯥꯔꯤ ꯁꯥꯔꯒꯗꯤ ꯑꯁꯣꯛꯄ ꯃꯐꯝ ꯑꯃꯒꯤ ꯍꯝꯕ꯭ꯔꯨ ꯀꯥꯔꯛꯄ ꯑꯗꯣ ꯑꯃꯨꯛ
ꯅꯧꯅ ꯈꯣꯠꯇꯠꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯍꯣꯏ, ꯃꯤ ꯑꯃꯅ ꯑꯩꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯊꯕꯛ ꯇꯧꯕꯤꯔꯒ ꯃꯤꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯑꯐꯕ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯑꯔꯨꯕꯗꯤ ꯑꯔꯨꯕꯅꯤ꯫ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯖꯣꯟꯅ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯍꯜꯂꯦ ꯈꯜꯂꯁꯤ, ꯑꯗꯨꯒ ꯃꯤ ꯑꯃꯅ ꯅꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯖꯣꯟꯗꯣ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯈꯜꯂꯁꯤ꯫ ꯃꯊꯪꯗꯗꯤ ꯃꯈꯥ ꯌꯥꯝꯅ ꯇꯥꯅꯤꯡꯂꯛꯇꯨꯅ ꯅꯪꯅ ꯈꯪꯗꯕ ꯋꯥꯔꯤ ꯈꯔ ꯂꯩ ꯍꯥꯏꯅ ꯑꯃꯨꯛ ꯂꯤꯔꯝꯃꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯣꯏꯅ ꯂꯤꯊꯣꯛꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯃꯁꯤ ꯇꯧꯗꯅꯕ ꯅꯈꯣꯏꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯗꯕꯅꯤ꯫ ꯔꯣꯃꯤꯌꯥ 12 ꯑꯩꯅ ꯃꯁꯦ ꯄꯟꯗꯨꯞ ꯈꯔꯁꯤ ꯄꯥꯊꯣꯛꯆꯔꯕ ꯃꯇꯨꯡꯗ ꯇꯁꯦꯡꯅ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯜꯗꯒꯤ ꯑꯇꯣꯞꯄꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯆꯦꯟꯊꯣꯔꯛꯄ ꯌꯧꯍꯟꯅꯤꯡꯕ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯪꯖꯅꯕꯒꯤ ꯁꯣꯖꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯅꯤ꯫ ꯔꯣꯃꯤꯌꯥ 12:13 -12 ꯐꯥꯎꯕ ꯌꯦꯡꯁꯤ꯫ ꯑꯃꯒ ꯑꯃꯒ ꯄꯨꯛꯅꯤꯡ ꯑꯃꯠꯇ ꯑꯣꯏꯌꯨ, ꯄꯨꯛꯅꯤꯡꯗ ꯅꯋꯥꯡꯒꯅꯨ, ꯑꯗꯨꯕꯨ ꯅꯣꯜꯂꯨꯛꯄ ꯃꯤꯁꯤꯡꯒ ꯇꯤꯟꯅꯧ꯫ ꯃꯤꯁꯤꯡ ꯑꯁꯦ ꯑꯩꯒ ꯇꯤꯟꯅꯕ ꯌꯥꯅꯅꯕ ꯑꯦꯗꯖꯁꯠ ꯂꯣꯏꯅ ꯇꯧꯍꯟꯅꯤꯡꯂꯒꯗꯤ ꯐꯒꯗꯧꯕꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯅꯪ ꯑꯣꯏꯅ ꯃꯤꯒ ꯇꯤꯟꯅꯅꯕ ꯌꯥꯅꯅꯕ ꯑꯦꯗꯖꯁꯠ ꯇꯧꯔꯛꯎ, ꯑꯗꯨꯕꯨ ꯅꯣꯜꯂꯨꯛꯄ ꯃꯤꯁꯤꯡꯒ ꯇꯤꯟꯅꯧ꯫ ꯅꯁꯥꯃꯛꯀꯤ ꯋꯥꯈꯜꯗ ꯁꯤꯡꯉꯤ ꯈꯟꯒꯅꯨ, ꯀꯅꯥꯗꯁꯨ ꯐꯠꯇꯕꯒꯤꯗꯃꯛꯇ ꯐꯠꯇꯕ ꯍꯟꯒꯅꯨ꯫ ꯃꯤ ꯄꯨꯝꯅꯃꯛꯀꯤ ಮಿꯠꯌꯦꯡꯗ ꯆꯨꯝꯕ ꯑꯗꯣ ꯇꯧ꯫ ꯌꯥꯔꯒꯗꯤ ꯅꯪꯅ ꯉꯝꯕ ꯃꯈꯩ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯏꯪꯊꯅ ꯂꯩꯃꯤꯟꯅꯧ꯫ ꯑꯆꯥꯟꯕ ꯁꯥ ꯅꯈꯣꯏ ꯅꯁꯦꯜ ꯂꯃꯟ ꯈꯨꯝꯅꯒꯅꯨ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯕꯗ ꯃꯐꯝ ꯄꯤꯌꯨ, ꯃꯔꯝꯗꯤ ꯃꯁꯤ ꯏꯗꯨꯅ ꯂꯩ, ꯂꯃꯟ ꯈꯨꯝꯕ ꯑꯩꯒꯤꯅꯤ, ꯑꯩꯅ ꯂꯃꯟ ꯁꯤꯡꯒꯅꯤ, ꯖꯦꯍꯣꯚꯥꯅ ꯍꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕꯅ ꯂꯥꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯄꯤꯖꯧ, ꯃꯍꯥꯛꯅ ꯈꯧꯔꯥꯡꯂꯕꯗꯤ ꯃꯉꯣꯟꯗ ꯊꯛꯅꯕ ꯄꯤꯌꯨ, ꯃꯔꯝꯗꯤ ꯑꯁꯨꯝꯅ ꯇꯧꯕꯅ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯇ ꯑꯔꯥꯕ ꯃꯩꯇꯥꯜꯁꯤꯡ ꯄꯩꯁꯤꯟꯒꯅꯤ꯫ ꯐꯠꯇꯕꯅ ꯅꯍꯥꯛꯄꯨ ꯉꯝꯍꯟꯒꯅꯨ, ꯃꯗꯨꯕꯨ ꯑꯐꯕꯒꯤ ꯃꯄꯥꯟꯅ ꯐꯠꯇꯕꯕꯨ ꯉꯝꯃꯨ꯫ ꯃꯈꯣꯏꯒꯤ ꯀꯜꯂꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯀꯥꯏꯊꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯅꯈꯣꯏꯗ ꯀꯅꯥꯒꯨꯝꯕꯅ ꯐꯖꯅ ꯇꯧꯔꯛꯇꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯗꯣ ꯏꯀꯥꯏ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯣꯏꯖꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯖꯗꯨꯅ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯒꯤ ꯅꯨꯡꯒꯨꯝꯕ ꯀꯜꯂꯕ ꯊꯃꯣꯏꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯍꯩꯊꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯟꯗꯨꯞꯅꯤ, ꯃꯁꯤꯒꯤ ꯃꯄꯥꯜꯅ ꯑꯩꯅ ꯍꯤꯡꯖꯔꯤꯕꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯕꯨ ꯉꯝꯍꯟꯒꯅꯨ, ꯑꯗꯨꯒ ꯂꯥꯏ ꯐꯠꯇꯕꯕꯨ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯗꯨꯅ ꯉꯝꯃꯨ꯫ ꯑꯩꯅ ꯃꯁꯤ ꯑꯩꯒꯤ ꯏꯄꯥꯒ ꯑꯩꯒꯒꯤ ꯃꯔꯛꯀꯤ ꯑꯣꯏꯕ ꯁꯃꯁ꯭ꯌꯥ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯁꯤꯒꯤ ꯄꯟꯗꯨꯞ ꯑꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯉꯝꯍꯟꯗꯅ ꯂꯥꯏ ꯐꯠꯇꯕꯅ ꯋꯥꯈꯜ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏ, ꯑꯩꯁꯦ ꯏꯁ꯭ꯋꯔꯒꯤ ꯑꯐꯕ ꯋꯥ ꯄꯥꯎꯒ ꯂꯣꯏꯅꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ 2ꯗ ꯌꯧꯔꯨꯔꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯕ 3ꯁꯨꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯂꯥꯏ ꯐꯠꯇꯕ, ꯅꯪ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯑꯩꯉꯣꯟꯗ꯫ ꯑꯩꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒ ꯅꯪꯒ ꯂꯩꯅꯕ ꯃꯔꯤ ꯆꯥꯎꯈꯠꯍꯟꯅꯤꯡꯉꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔꯒ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯁ꯭ꯋꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯄꯥꯝꯕꯤꯔꯒꯗꯤ ꯃꯁꯤ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯃꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯊꯃꯣꯏ ꯑꯗꯨꯃ ꯂꯩꯕ ꯆꯪꯉꯤ꯫ ꯏꯁ꯭ꯋꯔꯗꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯃꯤ, ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯅꯝꯗꯨꯅ ꯇꯧꯍꯟꯕ ꯁꯨꯛꯇꯧ ꯇꯧꯔꯛꯂꯣꯏ꯫ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯛꯄ ꯆꯨꯝꯊꯣꯛꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯊꯃꯣꯏ ꯁꯨꯛꯊꯕ ꯌꯥꯗꯦ꯫ ꯆꯨꯝꯊꯣꯛꯄꯤꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯏꯁ꯭ꯋꯔꯒꯤꯅꯤ꯫ ꯆꯨꯝꯊꯣꯛꯄꯤꯕ ꯑꯗꯨꯗ
ꯅꯪꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯒꯗꯕꯅꯤ ꯑꯗꯨꯒ ꯅꯤꯡꯍꯟꯅꯕ ꯑꯁꯤꯗꯤ ꯂꯥꯏ ꯐꯠꯇꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯇꯥꯛꯆꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯟꯅ ꯇꯧꯕ ꯉꯝꯂꯝꯗꯕ ꯑꯗꯣ ꯇꯧꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯨꯒ ꯃꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯉꯥꯛꯁꯦꯜꯂꯨ ꯍꯥꯏꯕ ꯑꯣꯗꯤꯑꯣ CD 4ꯒꯤ ꯇꯤꯆꯤꯡ ꯑꯃꯁꯨ ꯅꯈꯣꯏꯒꯤꯗꯃꯛ ꯊꯝꯖꯔꯤ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯃꯁꯤꯒꯤ CD ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯕꯤꯌꯨ ꯃꯁꯤꯅ ꯑꯗꯣꯝꯗ ꯃꯇꯦꯡ ꯌꯥꯝꯅ ꯑꯣꯏꯒꯅꯤ ꯏꯁ꯭ꯋꯔꯅ ꯊꯧꯖꯥꯟꯕꯤꯁꯅꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯗꯣꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕꯤꯕ ꯑꯣꯏꯕꯤꯌꯨ ꯏꯁ꯭ꯋꯔꯅ ꯊꯧꯖꯥꯟꯕꯤꯁꯅꯨ ꯕꯥꯏ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite